ngasi phone ki bisi phone sing dagi ahan bada ma'am editorial kalam dagi content ang katang lokot sarakanda ma'am na thamjaram ge masum makha sathajar point na to pamarui bi ipau sing ma'am na thamjage aduga hajik thamjagaduri bi editorial kalam asigi maming asina Imphal model lambi way to heaven o helak pasumloi haba asigi content si ma'am na thamjage lambi hai bisi ma'am satok chasin tawna bani mafam amaga samna hanba connectivity gi pambaya mani lambi gi maru oiba masina lawrakpa thaudang sing ngasi gi mirol nomu gi hengalak libani masimangna leibak sina look is hairambadigi ek is haiduna phawbo on khalaktuna Imphal more lambi paring sina ek is ki maru oiba component ama oirakpadigi lambi paring si Asian highway amagi thakta semgalak libani adubu lambi paring si hanadigi yamna pakthok halakle lambi gi phibam su fogalaklaga masida garida masum khong sathok chasin tawriba miyam gi thawai mangpham haksanga khainaraba thawaina aroiba oina lali hairiba betarani torel phawgi makui nungol singjin on thoraktuna way to heaven o helakpasi asumba khongthang oiroi lambi sida handak tholak liba lambi gi khudong thiba thaudok road traffic accident singi thaudok singsi yamankhre October 13 English singaniga kunga mathogi numidang wairam pung taruk rom tarakpada sora kaithel manakta thokriba thaudok ahan banate aroibsu oigani thajade thaudok tu lambi sida khongna salamba miyoi mari makar amana thomada nupi ama yauna miyoi ahum siraga amana sokpadagi lekatna khibani masigi mamangna thokiba thaudok sing loina kothok ludrabasu khwaidigi nakna masigi mamangna thokiba thaudok ama panba yabada khangaba oil pamayagi thaudok tuni laibak thibani haikiba thaudok tudasu misi mina yaukibani lambi sida lakpa karahu mathang thengaina bagi thaudok ni adubu pokngamdana pokpa miyoi pokni hairiba sibana aroiba oiriba aduga siraba matungda amuk halakpa yadraba punsi kya lambi sida amamamta sunatana ani ahum na khujung oiduna mangnarakliba karigino thaudok sing asi toina thokchalaklabnina karidagi tholakpano kari tawragadi thowandaba yagadagi haibisigi matangna khana hoba sungani thabak si law enforcing agency oiriba state police masigi traffic control gi unit khaktada teksak namduna inthokpasu sumroi hoi law enforcing agency singi maike digidi Asian highway ni haidaklaba lambi sigi tonganba patrol unit ama round the clock street Bezil tauhanduna thambagi mathaudi tarakle highway protection force harga sathok chasin tawriba gari singdagi namduna selam sum posei munbagi thaudok sing khaktamak thoaloi gari sing adutata protection pigani haiduna lauthokpa sumroi road traffic accident RTA singduna mityeng sangadabani masigi thaurang sing mangjonana laukhat haudabadagini sora kaithel manaki thaudok tuda karna thomadagi soklaba masum siraba miyoi maridugi panthadana laukhatkadaba ahanma thabak sing laukhatna thaudok thokphamda lakiba police party bu matam sana lakte thengna lai haiduna maphamduda tilamba miyamna police ta yomsilakriba police na su miyamdu tankhaiduna control tonabigi tear gas sel fawu kapagi thaudok thokribani thaudok tubudi haukhre adubu punamaktuna tholakhan pham thoktaba thaudok singni haibani Maramasina Hanadagisu Asian highway sigi paring the Ladiba Imphal Singjamai Lilong Thawbal Wangjing Khongjom Palel Thengna Palamas More police station singna magi jurisdiction sing khaidokna duna punarakpaduna in general oina thaudang lawraklabasu highway sida akhanaba miyeng sangnanaba officer amagi makhara matiksaba equipment sing piduna personnel khara reserve tawduna thambana sungani haningi makoina traffic personnel singa khusam handuna highway sigi traffic regulation gi thabaksu pakhet hangadabane traffic personnel singnasu makoigi mathausi wrong side ta thaurakpa sing phaba helmet ublaktaba seat belt sijinarakta singbu koitan tanaba license amasum che sang sudaba singbu faraga tiar kakhanba khaktani haiduna laithokpa sumrai ayu amasum numidangna gari masa amasum asoba sing karamna sijinahangani khongna satpasingna tangai fadana ngakna satkadabasingna kari no haibisigi matangnasu awareness pangthoktuna sensitize tawbigi tangai fadaba lei haibisi khangjin haningi lambi paringsi asi lamdam pangnabigi lambi oihangano haina
sigi editorial kalam sina su makha tana thamnakli makha sa tharak poina aten ba state sigi wang mara thokpa paw khra myam na thamjage handa kimi pharmacy da sap saba phirep lawba ngamdrabadi matung tarakpada phirep lawba ngamlaroi Boris Johnson Scotland gi Glasgow da ngasidagi hauraga climate summit ka mari leinana pangthokliba mi pharmacy da saruk yariba malem gi lusingbasingna carbon emission amadi climate change ki matangda sap saba phirep ama lawba ngamdrabadi hiramasigi matangda makhatana pangthokpa mifamsingda phirep lawba ngamlaroi haina British Prime Minister Boris Johnson na phongdokkibaga loinana sap saba phirep lawminarasi haina appeal tokre Lebak samaga kun henbagi lusingbasing mifamsida saruk yanabagi dama Glasgow da ngasi thunglakre malemgi aying asagi khal kai tharakpaga mari leinana haukiba sei kharagi mamangdagi malemgi lebak singgi oiba mifam kya pangthoktuna lakre mifam sing aduda climate change ka mari leinaba wafam kya khanaduna phirep ama lawkhre malemgi lebak singna lawkhiba phirep adu ngasi phawbada thabakta onthokpadi leithre lebak singna masagi yenglaga thabak paikhalakpana maram oiraga yanakhiba wafam sing ngasi phawbada thabakta onthokpa ngamdana lakli haina paw sinasu phongdorakli Atopa pawamana Baghdad airport manakta laiba US troops singi base singda rocket kapsilakre Iraqi army Iraqi kunung Baghdad ta laiba airport amagi manakta laiba US troops singi housing base ta ngasi rocket ani kapsilaktun attack sa tharakre haina Iraqi army na phongdorakli hawkiba numit tarane sida US na lusingba collision troops singi base singda attack sa tharakibasi tharaga anirak subani Army base ta kapsilakiba rocket ani edugi manungda amadi Iraq ta US troops sing defense taunabagidama deploy tawduna thamliba Ram counter rocket artillery amasum motor system na nongthakta pokayanki hauzik phawbagi oinadi attack adu kanana sa tharakibano habigi matangna sapsana khangmangamdri amadi group amatana attack aduga mari leinana claim tawraksu leitri Washington adi Iraq ta leba US troops singi base singda yamna toina attack sa tharakliba du Iran ga mari leinaba Iraq ki faction singna sathabani haina hanadagi hauna claim tawduna lakli haukiba kumja English singani ga ahumdagi hauraga Iraq ta Tehran amasum Washington anina khut thingjinduna lakli Iraq ta hauzik su Iran ga mari leinaba Iraq ki faction sing thengnabada mateng oinabagidama US troop lisingani ga songa deploy tawduna lairi Mamang sayol so Iraqi troops singna namna leba Baghdad airport manakta leba military base amada rocket ahum kapsilaktuna attack sa tharaki amasum attack aduda lanmi ama asu open nangki hainsu pawsna phongdorakli loisilakpoina to papaw mana China da COVID-19 khudong thiba thakta sandorakpadagi nauna athingba thamkhre China da COVID-19 sandorakpadagi Sandorakpagi sang asi khudong thiningai oiba mongda sandorakpadagi capital Beijing da leiriba miyoi singbu sathok sasin tawdanaba khangan khibaga loinana Beijing dagi sathokraba miyoi sing aduna halakpagi matamadu postpone tawnabagi wapam khangan khre marasida leba asigi awang thangbada leiriba city singda school sing thingjin khibaga loinana mi punbada athingma thamkhre haina official report amana phongdorakli hauzik China gi province Taragamari da COVID-19 na honana paksana sandorakpa horakli numaijung numita Chinese mainland da COVID-19 gi case asi locally oina transmit tawbagi case yankhai gi mapan thengnare haina National Health Commission NIC na Delhi gi report ta phongdokli anoba case kunga teret amana Hailong Jiang da aduga tara amana Gansu da aduga mapan amana Haibei da Taruk amana Inner Mongolia da ahum amana Ningxia da aduga Zhejiang Jiangxi Sandong amadi Qinghai da case amamam thengnare haina National Health Commission gi maikei digi su hairi haina pausna makhatana phongdoragli duga hauzikoina di paus matanga sa lusinjarage pathoksa gi bra soikiba lankiba yawrsi myamna ngakpigani matam gi marui bi pausing leptana puduna laksagi hainisu channel sigi maikei digi myamna thamjari and thank you